ꯅꯨꯡꯗꯥꯡ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯦꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯖꯨꯀꯣꯒꯤ ꯃꯩ ꯀꯟꯕ ꯉꯝꯗ꯭ꯔꯤ, ꯅꯥꯒꯥꯂꯦꯟꯗ ꯃꯥꯏꯀꯩꯔꯣꯝꯒꯤ ꯈꯥ ꯊꯪꯕꯗ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯂꯦ꯫ ꯑꯍꯦꯟꯕ ꯍꯦꯂꯤꯀꯣꯞꯇꯔ ꯊꯥꯔꯛꯅꯕ ꯅꯥꯒꯥꯂꯦꯟꯗ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 18-19ꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯍꯧꯔꯛꯈꯤꯕ ꯖꯨꯀꯣ ꯚꯦꯂꯤꯒꯤ ꯂꯥꯃꯩ ꯉꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯅꯥꯒꯥꯂꯦꯟꯗ ꯂꯩꯉꯥꯛꯀꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯩ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯀꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯖꯨꯀꯣ ꯚꯦꯂꯤꯒꯤ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯁꯟꯗꯣꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯅꯥꯒꯥꯂꯦꯟꯗ ꯃꯥꯏꯀꯩꯔꯣꯝꯒꯤ ꯖꯨꯀꯣ ꯚꯦꯂꯤꯗ ꯂꯩꯗꯨꯅ ꯃꯩ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩ ꯆꯥꯛꯂꯤꯕ ꯑꯗꯨ ꯍꯦꯟꯅ ꯁꯟꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯀꯣꯍꯤꯃꯥꯒꯤ ꯕꯣꯔꯗꯔꯁꯨ ꯑꯣꯏꯔꯤꯕ ꯄꯦꯔꯦꯟ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯄꯤꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯍꯦꯟꯕ ꯃꯦꯟꯄꯥꯋꯔꯁꯤꯡꯁꯨ ꯊꯥꯖꯤꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯥꯒꯥꯂꯦꯟꯗ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯒꯤ (OSD) ꯖꯣꯅꯤ ꯔꯣꯡꯃꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯩ ꯑꯁꯤ ꯀꯟꯅꯅꯕ NDRFꯀꯤ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯗꯤꯃꯥꯄꯨꯔꯗ ꯉꯔꯥꯡ ꯊꯨꯡꯂꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯄꯨꯂꯤꯁꯁꯤꯡ, ꯍꯣꯝ ꯒꯥꯔꯗꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯗꯤꯐꯦꯟꯁꯁꯤꯡ ꯐꯣꯔꯁꯁꯤꯡꯁꯨ ꯊꯥꯖꯤꯟꯈ꯭ꯔꯦ꯫ NDRFꯀꯤ ꯇꯤꯝ ꯄꯨꯟꯅ 6ꯀ ꯃꯩ ꯀꯟꯅꯅꯕꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ꯫ ꯃꯩ ꯑꯁꯤ ꯀꯟꯕꯗ ꯑꯍꯦꯟꯕ ꯍꯦꯂꯤꯀꯣꯞꯇꯔ ꯃꯊꯧ ꯇꯥꯕꯗꯒꯤ ꯁꯦꯟꯇꯔꯗ ꯍꯦꯂꯤꯀꯣꯞꯇꯔ 2 ꯊꯥꯕꯤꯔꯛꯅꯕ ꯍꯥꯏꯖꯈ꯭ꯔꯦ꯫ ꯃꯩ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯁꯥꯎꯗꯔꯟ ꯑꯪꯒꯥꯃꯤ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯀꯤꯂꯦꯇꯣꯟꯁꯨ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ 3 ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗꯒꯤ ꯐꯝꯂꯕ ꯌꯥꯏ꯫ ꯀꯩꯊꯦꯜ 3ꯒꯤ ꯑꯀꯣꯏꯕꯗ ꯐꯝꯂꯝꯕ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡꯅ ꯂꯝꯐꯦꯜꯗ ꯐꯝꯍꯟꯒꯗꯧꯔꯤ꯫ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ 2020ꯒꯤ ꯃꯥꯔꯆ ꯊꯥꯗꯒꯤ ꯐꯝꯍꯟꯗꯅ ꯂꯥꯛꯈꯤꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ 3 ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ SOP ꯉꯥꯛꯇꯨꯅ ꯐꯝꯕ ꯍꯧꯍꯜꯂꯕ ꯌꯥꯏ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯊꯦꯜ 3 ꯑꯁꯤ SOP ꯉꯥꯛꯇꯨꯅ ꯀꯩꯊꯦꯜ ꯐꯝꯕ ꯍꯧꯍꯟꯅꯅꯕ ꯋꯥꯐꯝ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯁꯤꯠ ꯁꯦꯡꯗꯣꯛꯅꯕ CMꯅ ꯄꯥꯎꯇꯥꯛꯁꯨ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯛꯂꯤꯕ ꯖꯅꯨꯋꯥꯔꯤ 23ꯀꯤ ꯃꯇꯨꯡꯗ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯐꯥꯌꯔ ꯁꯔꯚꯤꯁꯀꯤ ꯀꯥꯡꯕꯨꯅ ꯏꯁꯤꯡ ꯀꯥꯞꯊꯣꯛꯇꯨꯅ ꯁꯤꯠ ꯁꯦꯡꯅꯕ ꯄꯥꯎꯇꯥꯛꯁꯨ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯂꯩꯉꯥꯛꯀ ꯄꯥꯎ ꯐꯥꯎꯗꯣꯛꯅꯕ ꯑꯃꯗꯤ ꯀꯣꯚꯤꯗꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ SOP ꯉꯥꯛꯍꯟꯅꯅꯕ ꯋꯥꯐꯝ ꯊꯝꯒꯗꯧꯔꯤ꯫ ꯀꯩꯊꯦꯜ 3 ꯑꯁꯤ CM ꯕꯤꯔꯦꯟ ꯃꯁꯥꯃꯛꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗ ꯍꯥꯡꯗꯣꯛꯂꯕ ꯌꯥꯏ꯫ ꯅꯧꯅ ꯐꯝꯕ ꯍꯧꯒꯗꯧꯔꯤꯕ ꯏꯃꯥ ꯀꯩꯊꯦꯜ 3 ꯑꯁꯤꯗ ꯆꯥꯛ ꯊꯣꯡꯖꯤꯟꯕ, ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯗ ꯊꯤꯡꯕꯒ ꯂꯣꯏꯅꯅ ꯑꯃꯣꯠ ꯑꯀꯥꯏ ꯇꯧꯁꯤꯟꯕꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯒꯗꯧꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯗ IMCꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯅꯕ CMꯅ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ 3ꯒꯤ ꯑꯀꯣꯏꯕꯗ ꯐꯝꯂꯝꯕ IMCꯅ ꯁꯛꯈꯪꯂꯕ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡꯒꯤ ꯑꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯝꯐꯦꯜ ꯁꯅꯥ ꯀꯩꯊꯦꯜ ꯔꯣꯝꯗ ꯍꯣꯡꯗꯣꯛꯍꯟꯅꯕ ꯂꯩꯉꯥꯛꯅ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡ ꯑꯁꯤꯁꯨ SOP ꯉꯥꯛꯍꯟꯗꯨꯅ ꯀꯩꯊꯦꯜ ꯐꯝꯕ ꯍꯧꯍꯜꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯕ ꯀꯣꯚꯤꯗ-19 ꯑꯞꯗꯦꯠꯇ ꯆꯠꯂꯤꯕ ꯄꯨꯡ 18 ꯑꯁꯤꯗ ꯃꯤꯑꯣꯏ 98 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ, ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯠꯂꯤꯕ ꯄꯨꯡ 18 ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ 98 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 35ꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯏꯆꯠ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔꯁꯨ ꯑꯣꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯗꯥꯛꯇꯔ ꯈꯣꯏꯔꯝ ꯁꯁꯤꯀꯨꯃꯥꯔ ꯃꯉꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯉꯁꯤ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯃꯤꯑꯣꯏ 98 ꯑꯁꯤꯒꯤ ꯃꯅꯨꯡ ꯃꯤꯑꯣꯏ 3 ꯑꯃꯗꯤ CFPFꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇ꯭ꯔꯥꯏꯕꯦꯜ ꯍꯤꯁꯇꯣꯔꯤ ꯂꯩꯇꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯕꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ 19,938 ꯁꯨꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯐꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 19,738 ꯁꯨꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁꯇ 130 ꯂꯩꯔꯤ꯫ ꯂꯥꯏꯆꯠ ꯑꯁꯤꯅ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡ 363 ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯐꯈꯤꯕꯒꯤ ꯆꯥꯡ ꯆꯥꯗ 97 ꯑꯣꯏꯔꯤ꯫ ꯉꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯃꯤꯑꯣꯏ 18, ꯏꯝꯐꯥꯜ ꯏꯁꯇꯒꯤ 13, ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ 2, ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ 1, ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ 1, ꯅꯣꯅꯦꯗꯒꯤ 1, ꯎꯈ꯭ꯔꯨꯜꯗꯒꯤ 1ꯅꯤ꯫ ꯉꯁꯤ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯆꯍꯤ 92 ꯁꯨꯔꯕ ꯅꯨꯄꯥꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯇ꯭ꯌꯨꯁꯟ ꯐꯤ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯑꯦꯝꯁꯨ ꯖꯤꯔꯤ ꯕ꯭ꯔꯥꯟꯆꯀ ꯁ꯭ꯀꯨꯜꯁꯤꯡꯒ ꯐꯝꯃꯤꯟꯅꯈ꯭ꯔꯦ꯫
ꯍꯧꯈꯤꯕ ꯆꯍꯤ ꯀꯨꯝꯖꯥ ꯏꯪ 2010ꯒꯤ ꯑꯣꯛꯇꯣꯕꯔ 5ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯀꯃꯤꯁꯅꯔ ꯇꯤ ꯔꯟꯖꯤꯠꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯅ ꯐꯤ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯤꯔꯤꯕꯝꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯍꯜ ꯂꯃꯟꯅ ꯑꯦꯝꯁꯨ ꯖꯤꯔꯤ ꯕ꯭ꯔꯥꯟꯆꯇ ꯋꯥꯀꯠ ꯂꯥꯛꯄꯗꯒꯤ ꯁ꯭ꯀꯨꯜꯁꯤꯡꯅ ꯍꯦꯟꯅ ꯐꯤ ꯂꯧꯁꯤꯜꯂꯝꯕꯁꯤꯡ ꯍꯟꯗꯣꯛꯍꯟꯅꯅꯕ ꯑꯦꯝꯁꯨ ꯖꯤꯔꯤ ꯕ꯭ꯔꯥꯟꯆꯀꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯤꯔꯤꯗ ꯂꯩꯕ ꯑꯦꯝꯁꯨ ꯖꯤꯔꯤ ꯕ꯭ꯔꯥꯟꯆꯀꯤ ꯂꯣꯏꯁꯪꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯎꯔꯤꯠꯈꯦꯝꯕꯝ ꯄꯣꯔꯦꯁꯅ ꯃꯤꯇꯩꯅ ꯍꯥꯏ ꯉꯁꯤ ꯖꯤꯔꯤꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯅ ꯇ꯭ꯌꯨꯁꯟ ꯐꯤ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯂꯨꯞ ꯑꯁꯤꯗ ꯋꯥꯀꯠ ꯀꯌꯥ ꯊꯥꯡꯒꯠꯂꯛꯄꯗꯒꯤ ꯉꯔꯥꯡ ꯂꯨꯞ ꯑꯁꯤꯒꯤ ꯁ꯭ꯀꯨꯜꯁꯤꯡꯒ ꯄꯨꯟꯅ ꯑꯦꯝꯁꯨ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯐꯝꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯍꯦꯟꯕ ꯐꯤ ꯂꯧꯔꯝꯕꯁꯤꯡ ꯍꯟꯗꯣꯛꯍꯟꯅꯕ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯈꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯉꯁꯤ ꯐꯣꯡꯈꯤꯕ ꯆꯦꯐꯣꯡꯁꯤꯡꯗ ꯐꯣꯡꯅꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯄꯥꯎ ꯑꯃꯅ ꯀꯩꯊꯦꯜ ꯅꯨꯄꯤ ꯈꯔꯅ ꯂꯨꯞ ꯑꯃ ꯁꯦꯝꯅꯕ ꯊꯧꯔꯥꯡꯂꯤꯕꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯇꯧꯕꯒꯤ ꯆꯦ ꯊꯣꯛꯄꯗ ꯀꯩꯊꯦꯜ ꯑꯍꯨꯝ ꯍꯥꯏꯔꯒ ꯃꯔꯤꯁꯨꯕ ꯀꯩꯊꯦꯜ ꯑꯣꯏꯔꯤꯕ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠ ꯃꯔꯤꯁꯨꯕ ꯀꯩꯊꯦꯜ ꯑꯁꯤꯗꯤ ꯍꯦꯛꯇ ꯍꯣꯡꯗꯣꯛꯄꯤꯔꯝꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯈꯔꯅ ꯂꯨꯞ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ.ꯑꯩꯆ. ꯖꯣꯏꯃꯇꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯅꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯑꯇꯦꯟꯕ ꯄꯥꯎ ꯉꯥꯛꯇꯪ ꯍꯥꯞꯆꯔꯝꯒꯦ꯫ ꯔꯤꯝꯁꯇ ꯃꯤꯆꯝ 9 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯅꯤꯡꯁꯤꯡꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 1995 ꯖꯅꯋꯥꯔꯤ 8ꯇ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐ ꯖꯋꯥꯟꯁꯤꯡꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯆꯝ 9 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯔꯤꯝꯁ ꯐꯥꯌꯔꯤꯡ ꯚꯤꯛꯇꯤꯝ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠ ꯔꯤꯝꯁ ꯐꯥꯌꯔꯤꯡ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯀ꯭ꯋꯥꯔ ꯔꯤꯝꯁ ꯒꯦꯠ ꯅꯤꯡꯁꯤꯡꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒ ꯂꯣꯏꯅꯅ ꯀꯦꯟꯗꯜ ꯊꯥꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯇ꯭ꯔꯁꯠ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯔꯤꯝꯁꯇ MBBS ꯃꯍꯩ ꯇꯝꯂꯤꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇꯒꯤ ꯃꯍꯩꯔꯣꯏ ꯑꯃ, ꯔꯤꯛꯁꯣ ꯄꯨꯂꯔ ꯑꯃ, ꯁꯣꯂꯥꯞ ꯇꯣꯏꯂꯦꯠꯀꯤ ꯀꯤꯌꯔꯇꯦꯀꯔ ꯑꯃ ꯑꯃꯗꯤ ꯑꯣꯇꯣ-ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔ 6 ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯃꯨꯛ ꯑꯌꯨꯛ ꯐꯣꯡꯕ ꯆꯦꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯂꯧꯈꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯑꯗꯨꯒ ꯃꯌꯥꯝ ꯉꯔꯥꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯒꯤꯅ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕ ꯃꯌꯥꯝꯗ ꯏ ꯄꯥꯎꯁꯤꯡ ꯁꯤꯌꯔ ꯇꯧꯕ ꯉꯝꯖꯍꯧꯗ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗꯒꯤ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯤ ꯁꯤꯌꯔ ꯇꯧꯕ ꯉꯝꯖꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤꯗꯤ ꯉꯝꯅꯕ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯤ ꯂꯦꯞꯇꯅ ꯍꯥꯟꯅꯒꯨꯝꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯒꯦ꯫ ꯁꯤꯌꯔꯒ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯊꯦꯡꯛ ꯌꯨ꯫ ꯒꯨꯗ ꯅꯥꯏꯠ꯫